일러로이 누시디 미미야가 야가 일러로이게 너 가만히 떠오르는 거야 왜 또 여기 60대기 43 한다이네요 정말 난 꼬리는 된데까지 되나 남농다 어디 와야 어디로 짝양 띵킹 비자 양와이 와 어문바 어머 이게 ꯌꯥꯝ ꯆꯥꯎꯕ ꯋꯥꯅꯤꯉꯣ ꯑꯩ ꯍꯦꯛꯑꯅꯤ ꯑꯃ ꯆꯥꯔꯅꯤ ꯀꯌꯥꯝ ꯄꯥꯜꯂꯝꯒꯦ ꯁꯤ ꯍꯥꯟꯅ ꯑꯁꯣꯝꯗꯁꯨ ꯈꯔ ꯄꯥꯜꯂꯝꯃꯦ ꯈꯔ ꯍꯦꯛꯇꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨꯀꯣ ꯆꯤꯆꯨ ꯁꯤ ꯃꯈꯥꯗꯕ ꯊꯦꯡꯉ ꯄꯥꯜꯂꯦ ꯍꯥꯏꯕ ꯍꯥꯎꯃꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯈꯨꯊꯨꯝ ꯑꯃ ꯇꯧꯋꯦ 시기세 ꯉꯥꯛꯁꯪ ꯉꯥꯡꯉꯦ sida ꯁꯤ ꯗꯥꯏꯔꯦꯛ ꯍꯦꯛꯑ ꯆꯥ ꯌꯥꯅꯤ ꯉꯥꯏꯈꯣ ꯁꯤ ꯉꯥꯡꯕꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯑꯁꯤꯗꯤ ꯍꯦꯛꯀꯦ ꯈꯔ 와 ꯌꯦꯡꯍꯜꯂꯨꯗꯣ ꯑꯩꯈꯣꯏ ꯃꯅꯥꯎ ꯅꯨꯄꯤꯁꯦ ꯌꯦꯡꯍꯜꯂꯨ ꯃꯥ ꯏꯀꯥꯏꯔꯤ ꯃꯍꯤ ꯌꯥꯝ ꯌꯥꯎꯋꯦ ꯅꯠꯇꯦ ꯍꯥꯏꯕ ꯌꯣꯟꯕꯗꯨ ꯁꯨꯃꯨꯛ ꯆꯥꯎꯗꯦ ꯍꯥꯏꯕ ꯀꯩꯁꯨ ꯑꯗꯒꯤꯅꯦ ꯆꯥꯎ ꯑꯃ ꯅꯪ ꯆꯥꯔꯕꯅꯣ ꯕꯦ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯎꯋꯦ ꯍꯥꯏꯕ ꯁꯦ 일러로이 누시디 미미야가 일러로이게 제시 마루지 다 야니에 마루데 ꯍꯧꯔꯤꯔꯣ ꯅꯣꯏꯁꯦ ꯅꯠꯇꯦ ꯃꯁꯥꯗ ꯈꯪꯗꯦ ꯑꯩꯁꯨ ꯆꯥꯔ ꯁꯦꯝꯃꯒ ꯊꯥꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯌꯥꯝ ꯅꯦꯝꯅ ꯄꯥꯟꯃꯟꯈ꯭ꯔꯦꯉꯣ ꯇꯨ ꯈꯣꯛꯄꯤꯔꯛꯀꯦꯗꯣꯏꯅꯦ ꯇꯨ ꯁꯨꯛ ꯅꯦꯝꯈ꯭ꯔꯕꯁꯤꯗ ꯃꯈꯥ ꯊꯦꯡꯒꯩꯁꯨ ꯄꯥꯜꯂꯦ ꯅꯪꯅ ꯅꯍꯥꯟ ꯐꯣꯇꯣ ꯊꯥꯔꯛꯄꯗ ꯑꯩꯗꯤ ꯌꯥꯝ ꯋꯥꯡꯕ ꯃꯥꯜꯂꯨꯔꯦꯕ ꯄꯥꯝꯕꯤꯗꯣ ꯅꯦꯝꯃꯦ ꯈꯪꯉꯦ ꯀꯩꯅꯣꯅꯦ ꯃꯥꯏ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯕꯅꯤ ꯍꯥꯎꯅꯤ ꯀꯥꯏ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯃꯥꯛꯁꯀ ꯎꯞꯄ ꯂꯥꯛꯑꯦ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯐꯥꯏꯟ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤꯁꯦ ꯁꯤꯡꯖꯨ ꯇꯧꯅꯕꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯑꯁꯤꯗ ꯑꯩ ꯀꯦꯁꯣꯏꯒꯤ ꯌꯣꯟꯕꯗꯣ ꯊꯝꯅꯥ ꯌꯥꯎꯕ꯭ꯔꯥꯒ ꯍꯪꯉꯦ ꯃꯥꯁꯨ ꯄꯩꯁꯥ ꯌꯥꯎꯔꯝꯗ ꯑꯩꯁꯨ ꯄꯩꯁꯥ ꯌꯥꯎꯔꯝꯗ ꯗꯦꯟꯇꯒ ꯌꯥꯎꯔꯒ ꯑꯁ ꯁꯤꯡꯖꯨꯒ ꯂꯩꯔꯝꯃꯗꯤ ꯆꯣꯞꯄꯝꯂꯣꯏꯗꯣꯏꯔꯥ ꯑꯣ ꯑꯃ ꯅꯣꯏ ꯂꯩꯔꯛꯀꯤꯗ ꯑꯃ ꯐꯪꯕꯗꯣ ꯉꯥ ꯌꯥꯎꯋꯦ ꯂꯩꯔꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯦꯛꯅ ꯂꯣꯏꯗꯣꯏꯅꯤ ꯑꯃꯒ ꯍꯩꯇꯦꯀꯣ ꯆꯥꯎ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯄꯥꯟꯕ꯭ꯔꯕ ꯁꯤꯁꯦ ꯄꯥꯟꯗꯦ ꯍꯟꯗꯛ ꯍꯥꯎ ꯈꯪꯉꯦ ꯑꯩ ꯃꯣꯏ ꯂꯤꯆꯤꯁꯦ ꯍꯧꯃꯟꯗꯅ ꯍꯩꯅꯔꯤ ꯍꯪꯉꯝꯃꯤꯅꯦ ꯍꯧꯖꯤꯛꯇ ꯂꯤꯆꯤ ꯍꯧꯃꯟꯗꯅ ꯁ꯭ꯋꯥꯏꯗ ꯂꯦꯞ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯀꯦ ꯐꯝꯃꯗꯤ ꯑꯩꯗꯤ ꯑꯝꯇ ꯎꯗ꯭ꯔꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯅꯣꯏꯗꯕꯒꯤ ꯀꯩꯅꯣ ꯑꯀꯪꯕꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯛꯑꯗꯤ ꯌꯥ ꯉꯥꯛꯇ ꯎꯕꯅꯦ Hello everyone I'm Teresa and this is Martina ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯃꯥꯏ ꯃꯤꯡ ꯑꯊꯣꯏꯕꯤ ꯀꯧꯋꯦ ꯍꯜꯂꯣ ꯍꯥꯏꯌꯣ Hello everyone ꯏꯀꯥꯏꯔꯤ ꯑꯃ ꯃꯤꯡ ꯍꯥꯏ ꯏꯀꯥꯏꯌꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯆꯥꯈ꯭ꯔꯅꯤ ꯂꯣꯏꯈ꯭ꯔꯅꯤ ꯆꯥꯈ꯭ꯔꯅꯨꯁꯦ ꯀꯩꯅꯣ ꯑꯩ ꯍꯣꯏ ꯑꯩꯈꯣꯏ ꯃꯃꯥꯏꯅꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯥꯅꯦ ꯍꯥꯞꯄꯨ ꯇꯜꯂꯤ ꯀꯩꯅꯣ ꯁꯤ ꯍꯥꯞꯄꯨ ꯅꯣꯏ ꯑꯃꯃꯝ ꯌꯨꯝꯗ ꯆꯥꯔꯣꯏꯒꯦꯕ ꯌꯨꯝꯗ ꯆꯥꯔꯣꯏꯒꯦ ꯁꯤ ꯃꯣꯏꯗ ꯄꯥꯟꯕꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯆꯥꯒꯦ ꯌꯥꯗꯕ ꯌꯨꯝꯗ ꯆꯥꯎꯋꯦ ꯑꯩ ꯉꯁꯥꯏ ꯐꯅꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯕꯅꯦ ꯍꯥꯎ ꯁꯤ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯏꯍꯜꯂꯒꯦ ꯑꯩꯁꯨ ꯈꯣꯏ ꯂꯧꯀꯣ ꯄꯦꯛꯁꯤꯟꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯊꯕꯤꯁꯤꯅ ꯇꯣꯉꯥꯟ ꯇꯧꯔꯁꯤ ꯁꯤ ꯀꯣꯕꯤꯁꯦ ꯍꯥꯟꯅ ꯃꯦꯠꯀꯦ ꯃꯊꯛ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯑꯩꯒ꯭ꯔꯥ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩ ꯁꯨꯡꯆꯥ ꯆꯥꯗꯤꯌꯦ ꯁꯤ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅꯅꯦ ꯂꯩꯔꯝꯃꯤꯁꯦ ꯅꯠꯇ꯭ꯔꯗꯤ
มีมาซ้ำยังไง เอาไปอันนี้เนี่ยมาชิงทีแล้วว่าอะไรขนาดมีให้จะรู้แล้วลิเซ่ให้จะรู้แล้ว Hejere di har. Och jag hade hejren med. Inte kolla. Kan dia med hem min se. จ้าไปเลยจ้า จ้าไปเดี๋ยวนี้ต้องทำเท่าไหร่ นั่นใส่ชิ้นเดียวจ้าจ้ะ Sa de. Ai adu do lei to. Adu ka dai de lei ne na. วางใส่เลย Adu do ai chan ning chan ning. จริงเหรอให้เราอะไรหรอถ้าปวดมันจะเจ็บน้ำต่อ 基本都是他们要的。 นั่นดิเจ็บเลยนะที่นอน Ja ama se ama se. น้อยจะท Ya ri yo. ำจะรู้สิว่า Kai da. จะรู้สิว่าวางใครด่าใส่ชิ้นเดียว นี่ จ้าสิละดูนะ 好呢都已经好呗哦好呢 ไม่มามาใส่กันพีดีตันนี่ว่าทำหน้ายาวโบรกันทั้งเดือนแบบค่อยจะมีสิ่งที่มาทำหน้าก็หาประโยชน์มาเลยแบบ 我是弄的炸什么ทำหน้ายาวโบรกันทั้งลาสมันเคยจะได้ไปใช้ยาวคนไอ้เคยจะมาไปใช้ยาวค่ะไปดูกันมาก็เลยเฟิร์สงานเลยกัน ทำหน้าหนูไม่ทำไม่ผ่านตัว ไปใช้ยาวๆด้วยนะจะบอกเขาจะบอกมาแค่ไหนไอ้ดูกันมาช่วยไปได้นะหนูจะให้ทุน แต่ย้อมจนเดี๋ยวอายุแต่ก็คำเดิน Adu ni mi shu de dem hang da ya. หอม เขาไปเนี่ย มันหอมไปเนี่ยต้องกลับเจ้าไปที่ของนี้ก่อน อันนี้ แต่เขาเลยก็มันจะทันเหมือนอะไรนะ อ๋อ那在你心里了，ไอ้ชุดซ้ายสุดเดีย 好了，不一定还没明星做渣的嘞，可。这里边的嘛就我这吧。我一直嘛就，係啊，個咪都明明就找不到呢，這不了做完的，這不了你差不多那個做得晒，而且啥，後邊人睇啊，哎，咪咪炸的不贵的，就头了不得给那喊炸的瓜。愛炸的，後來佢哋炸的，去推进去就哈比了。去推什么的了？啊，哎，你们去推进去好听的，把人家头发，而且我去买架子的，好在那找我嘛，就呀，你头发那嘛新的出了。炸個啥不都泡不呢？啊，會把兩把買的。新的出了嘛，都找不到。很好的，那头发那个，去买出了他们的一套，那蛮过来的来的，就是清出的。好，我们那个是干好的呢，我这关的。我看我的来的那个。我们那啥，炸不样办没完的不那个，买买那么买来不多，买那么多，是不呢？得么罗得贵什么那么来拿？我看我来的那个呢，搞错了，哎，这么得贵么那么高哎，我们可能很高，我那还能是这个。有什么那么？음악 씨 차다 플레이가 차를 많이 만나면도 차를 차를 뭐 와는 대박 만나면도 이게 와네 뭐. 남마 좀 뭐. 오늘 좀. ทำงานอะไรนะเหมือนทำงานก่อนเราเห็นปะ 신주도 잡든 나무 굽고 가이란 말이야 막. นี่มีกัดทะเลงานเลย 不了那个。ยังยาแม่มันชงมา 난 거는 된다가 이제 이거. ลำนองแบบ 어디 와요? 어디로? ไกลโรลีด้วยสิ 가만히 떠오게. จัดอย่างเก่งเข่งปีจะอย่างไว 너희 나는 미리야. 어머 근데 올라가는 거 아니야? แต่ไม่ได้ค่อยกามจะมีอารมณ์เลยอ่ะค่อยอาจจะถูกไม่ได้แบบ 너는 저 안에 거야 이거. คือมันปะ ไอ้ที่นั่นเขาทำมันเนี่ย ก็ชิ้นน้อยเดี๋ยว 아니 나 그래. เดี๋ยวดูแลไป ที่จะนุ่ยเยี่ยมอ่ะ
ꯅꯣꯏꯗ ꯍꯦꯛ ꯃꯥꯗꯤ ꯃꯕꯨꯛ ꯈꯛꯇ ꯂꯩꯗꯣ ꯑꯩ ꯕꯨꯛ ꯌꯥꯝ ꯀꯪꯉꯦ ꯀꯥꯏꯅ ꯇꯧ ꯂꯩꯔꯝꯕꯅꯤ ꯅꯍꯥꯟꯃꯨꯛ ꯇꯧꯔꯝꯕꯗꯣ ꯀꯪꯉꯦ ꯀꯪꯗꯦ ꯏꯁꯂꯤꯝ ꯇꯥꯒꯦ ꯋꯥꯟꯁꯤ ꯉꯥꯡꯉꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯋꯦꯠꯇꯣ ꯌꯧꯔꯦ 60ꯗꯒꯤ 43 ꯍꯟꯊꯩꯅꯦ ꯉꯛꯇ꯭ꯔꯥ ꯉꯛꯑꯅꯤ ꯅꯪ ꯖꯤꯝꯁꯨ ꯆꯠꯇꯦ ꯑꯗꯨꯕꯨꯔꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯋꯥꯁꯨ ꯋꯥꯔꯦꯗꯅ ꯑꯗꯩꯗꯤ ꯀꯩꯝꯁꯨ ꯆꯥꯅꯤꯡꯗꯕꯒꯤ ꯑꯗꯨꯝ ꯆꯥꯗꯕꯒ ꯑꯩꯅ ꯈꯔ ꯀꯪꯖꯅꯤꯡꯕꯒꯤ ꯈꯔ ꯆꯥꯗꯕꯒ ꯆꯔꯥ ꯍꯦꯟꯕꯁꯦ ꯌꯥꯝ ꯀꯟꯕꯅꯤꯀꯣ ꯅꯪꯁꯦ ꯆꯔꯥ ꯍꯦꯟꯕꯁꯦ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯗꯤꯅꯔꯒꯨꯝꯕꯗ ꯍꯦꯜꯂꯁꯨ ꯂꯟꯁꯀꯨꯝꯕꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯎꯋꯣ ꯅꯠꯇ꯭ꯔꯗꯤ ꯂꯟꯁꯁꯨ ꯆꯥꯗꯕꯤꯔꯕ ꯍꯧꯖꯤꯛ ꯆꯥꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯥꯛ ꯆꯥꯗꯕꯅꯣ ꯑꯗꯨ ꯍꯣꯏ ꯆꯥꯗꯦ ꯑꯗꯨꯝ ꯑꯩꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯑꯗꯨ ꯆꯥꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦꯕꯀꯣ ꯗ꯭ꯌꯨꯇꯤꯒꯨꯝꯕꯗ ICUꯒꯨꯝꯕ ꯇꯥꯕ ꯀꯥꯟꯗꯣ ꯑꯗꯨꯗꯤ ꯆꯥꯏ ꯅꯔꯁ ꯇꯝꯃꯤꯅꯦ ꯎꯕ ꯀꯥꯟꯗ ꯀ꯭ꯂꯥꯁ 6 ꯀꯥꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯦ 6, 7 ꯃꯤꯅ ꯅꯔꯁ ꯇꯝꯃꯤ ꯅꯔꯁꯤꯡ ꯇꯝꯃꯤꯅꯤꯒ ꯊꯥꯖꯔꯣꯏꯉꯣ ꯑꯩꯅ ꯎꯍꯧꯕꯗ ꯅꯪ ꯁꯨꯛ ꯅꯣꯏꯍꯧꯕꯅꯦ ꯍꯥꯏꯕ ꯅꯣꯏ ꯃꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯍꯧꯗꯥꯏ ꯃꯥ ꯅꯣꯏꯕ ꯅꯣꯏ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯅꯣꯏꯗ ꯅꯪ ꯀꯦꯕꯤꯌꯣꯅ ꯂꯥꯛꯄꯗꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯇꯧꯕ ꯑꯗꯨꯀꯥꯟꯗ ꯅꯣꯏꯔꯤꯕ ꯑꯩ ꯅꯣꯏ ꯍꯧꯔꯤ ꯑꯩ ꯑꯗꯥꯏꯗ ꯀꯪꯊꯅꯤꯡꯕꯒꯤ ꯆꯔꯥꯒ ꯍꯦꯟꯕꯕꯨꯗꯤ ꯍꯧꯔꯛꯑꯕꯅꯦ ꯑꯗꯥꯏꯗ ꯑꯗꯨ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯃꯥ ꯍꯧꯖꯤꯛ ꯀꯪꯉꯦꯗꯅ ꯑꯗꯣ ꯑꯩ ꯁꯤꯗ ꯂꯥꯛꯄꯗꯩ ꯈꯔ ꯑꯃꯨꯛ ꯅꯣꯏꯈꯠꯂꯕꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯣꯏ ꯈꯖꯤꯛ ꯑꯃꯨꯛ ꯄꯤꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯅꯥꯎꯕꯤ ꯑꯗꯣ ꯌꯥꯝ ꯈꯇꯪ ꯑꯃ ꯈꯜꯍꯜꯂꯨ ꯑꯣ ꯑꯗꯨꯗꯣ ꯑꯩꯅ ꯑꯌꯥꯝꯕ ꯀꯪꯗꯈ꯭ꯔꯤꯁꯦ ꯌꯥ ꯐꯥꯕꯒꯤꯁꯨ ꯀꯩꯝ ꯁꯥꯏꯕ ꯉꯝꯗꯕꯗꯣ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯥꯔꯝꯃꯦꯕ ꯍꯧꯖꯤꯛ ꯆꯥꯗꯕ ꯄꯦꯠꯍꯜꯂꯒ ꯍꯣꯏ ꯑꯩ ꯕꯤꯁꯀꯤꯠ ꯉꯥꯛꯇ ꯆꯥꯏ ꯑꯩ ꯅꯥꯎꯕꯤ ꯌꯥꯝ ꯐꯥꯔꯁꯤꯔꯣ ꯅꯪꯅ ꯐꯥꯗꯣꯏꯕ ꯁꯨꯛꯇꯪ ꯉꯥꯏꯔꯤ ꯃꯥꯒꯤ ꯍꯥꯏꯕꯅꯤꯗ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯆꯞ ꯆꯥꯏ ꯑꯃ ꯃꯣꯏꯅ ꯐꯥꯗ꯭ꯔꯤꯀꯥꯟꯗ ꯔꯕꯔ ꯑꯃ ꯍꯥꯟꯅ ꯌꯥꯗꯣ ꯂꯟꯊꯣꯛꯅꯕ ꯑꯃ ꯐꯥꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯌꯥꯝ ꯅꯥꯏꯕ ꯑꯩꯉꯣꯟꯗꯗꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯌꯥꯎꯗ꯭ꯔꯦ ꯂꯣꯏꯗꯣꯔꯦ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯁꯨꯝ ꯆꯥꯔꯒ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯟꯇꯟ ꯍꯣꯏ ꯂꯣꯏꯈ꯭ꯔꯦ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯅꯦ ꯌꯥꯎꯗ꯭ꯔꯦ ꯂꯣꯏ ꯍꯥꯎꯋꯦ ꯆꯥꯕꯁꯨ ꯂꯣꯏꯊꯣꯛꯑꯦ ꯑꯗꯒꯤ ꯂꯤꯆꯤꯁꯨ ꯃꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗ ꯂꯥꯁꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯤꯆꯤ ꯍꯤꯞꯄ ꯌꯥꯗꯦ ꯍꯥꯏꯔꯛꯑꯦ ꯍꯥ ꯑꯩꯅ ꯍꯥꯏꯒꯗꯤꯌꯦ ꯐꯥꯒꯤ ꯇꯧꯋꯦ ꯑꯗꯣ ꯁꯤꯡꯖꯨꯁꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯂꯤꯆꯤ ꯑꯃꯃꯝꯒ ꯆꯥꯈꯤꯒꯦ ꯑꯩꯗꯤ ꯆꯪꯒꯦ ꯅꯪꯅ ꯌꯨꯝꯗ ꯍꯧꯅꯤ ꯀꯃꯥꯏꯅ ꯆꯥꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯩꯈꯣꯏꯗ ꯄꯥꯜꯂꯝꯃꯕ ꯁꯨꯃꯥꯏꯅ ꯐꯥꯔꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯦꯛꯅꯕ ꯑꯩ ꯆꯥꯛ ꯆꯥꯕꯤꯗꯕꯒ ꯃꯣꯏꯗ ꯄꯥꯜꯂꯤꯅꯦ ꯍꯥꯏꯕ ꯂꯤꯆꯤꯗꯣ ꯐꯖ ꯄꯥꯟꯗ꯭ꯔꯣ ꯅꯍꯥꯟꯒꯤ ꯍꯩꯈꯥ ꯍꯦꯛꯄꯗꯣ ꯗꯥꯕꯣꯡ ꯈꯣꯏꯒꯤꯗꯣ ꯐꯨꯇꯦꯖ ꯂꯩꯔꯤꯖꯥꯠꯂꯣ ꯍꯩꯈꯥ ꯈꯨꯄꯥꯟ ꯑꯃ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯌꯨꯝꯗ ꯄꯥꯜꯂꯤꯕ ꯍꯩꯈꯥ ꯑꯗꯨꯅꯦ ꯊꯨꯝꯕ꯭ꯔꯥ ꯁꯤꯟꯕ꯭ꯔꯥ ꯍꯩꯈꯥꯗꯣ ꯁꯤꯟꯕ꯭ꯔꯥ ꯊꯨꯝꯕ꯭ꯔꯥꯕ ꯑꯗꯨꯝ ꯃꯌꯥꯏ ꯃꯣꯏꯁꯤ ꯂꯤꯆꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯇꯣꯞꯄ ꯂꯤꯆꯤ ꯊꯨꯝꯗꯦꯅ ꯅꯧꯕꯦ ꯅꯍꯥꯟꯒꯤꯗꯣ ꯃꯥꯃꯨꯟ ꯊꯨꯝꯃꯦ ꯑꯗꯨ ꯁꯤꯅ ꯌꯥꯝ ꯆꯥꯎꯕꯅꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯎꯋꯦꯕ ꯁꯤꯅ ꯃꯄꯣꯞ ꯆꯥꯎꯕ ꯁꯤꯗꯤ ꯃꯍꯥꯎ ꯌꯥꯝ ꯂꯩꯌꯦ ꯍꯥꯎꯋꯦ ꯅꯪꯉꯣꯟꯗꯗꯤ ꯑꯃꯗ ꯊꯨꯝꯃꯝꯅꯤꯕ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯗꯣ ꯃꯈꯣꯡꯁꯨ ꯑꯗꯨꯝ ꯆꯣꯠꯄꯩ ꯃꯥꯜꯂꯦꯉꯣ ꯃꯈꯣꯡꯁꯨ ꯈꯔ ꯂꯥꯎꯗ꯭ꯔꯥ ꯑꯗꯨꯁꯨ ꯆꯥꯎꯕ ꯃꯥꯜꯂꯦ ꯀꯪ ꯇꯥꯔꯗꯤ ꯀꯩꯁꯨ ꯆꯥꯎꯔꯣꯏꯕ ꯎꯔꯨꯝ ꯑꯣꯏ ꯀꯩ ꯅꯪ ꯈꯖꯪꯒ ꯅꯨꯡꯉꯥꯏ ꯄꯤꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯔꯒ ꯄꯤꯛꯄꯅꯦ ꯎꯗ꯭ꯔꯦ ꯑꯝꯇ ꯑꯁ ꯑꯩꯅ ꯐꯝꯃꯗꯤ ꯐꯖꯔꯕ꯭ꯔꯥꯁꯦ ꯑꯩꯅ ꯕꯥꯏꯔꯤꯅ ꯆꯥꯎꯔꯒ ꯑꯗꯨꯗꯤ ꯃꯤ ꯄꯤꯛꯄꯩꯅꯤ ꯀꯩꯅꯣ ꯅꯪ ꯄꯤꯛꯆꯕꯩꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩ ꯈꯪꯕ꯭ꯔꯥ ꯃꯥꯏꯗ ꯆꯥꯎꯈꯠꯄ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯩ ꯂꯤꯆꯤꯁꯨ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯂꯤꯆꯤꯒꯤ ꯃꯁꯥꯁꯨ ꯂꯣꯏ ꯊꯗꯠꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯤꯔꯒꯗꯤ Please subscribe to the channel. ꯀꯃꯦꯟꯠꯁꯨ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ